Image Paodam miyeng tambiriba singbo Surbala na khurumjari ngasigi maroiba pau pijari. Hamung chahum laigadaba COVID Care Center ngasi Chief Minister N. Biren hangdokre. Public Hospital taret amasung Private Hospital ahumga Health Minister L. Jayanta Kumarga MOU sahi taunakre. Loinana Indiana punna COVID-19 test karor ani hena taukre. Pamuncha khaina pijari. Chief Minister N. Biren haikre malemgi akiba oiriba COVID-19 laichat sandorliba asi ngakthoknabagi niyam niti ngaknabagi miyamna awareness leitaba amadi thawoidabadagi ngasidi local transmission gi thak yaure adubu community transmission di oidri wafamasi ngasi Imphal West ki lamboi khongnang khongda leiriba Manipur Trade and the Expo Center da famung chahum leigadaba COVID Care Center hangdokpagi thoramda Chief Minister na phongdokibani. Chief Minister na makha taraduna local transmission oirakliba asigi khudam changdam phangde masi miyamna COVID-19 laichat ngakthoknaba lairiba Ministry of Health and Family Welfare Manipur Sarkarna matam matamgi oiba laichat asi ngakthoknaba SOP ngaktaba miyamna bab tadaba pangpunda punsanbadagi amadi isa hakchang nuaitaba laibada losinduna thambadagini handak miyoi khara Assam ge anaba hospital da layenglaba matungda sikhiba kaya siraba matungda COVID-19 hekta oirami masi hana COVID-19 test tawramlabadi layeng adu niyam chumna layeng chatharangwadabani maram aduna isa anabana lairabadi COVID-19 test tawbiyu haiki. Society is the local spreading abra haurena sundaba adu noi symptom ya mamla adu na masdagi nakhubnaba lockdown buri sathari lockdown sathar ko so koi ya maroina sidi awareness koi praja ki marbe awareness regard koi si bhaba mai ta ta da makta channa ba 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 sa yam lai ki bija koi da laina simai ko da chingnaba lai ri har ka council to se council to ko no ga se fasdi ya na anma same sida siri ba ya de siba koi na moi ki history kharakum ka da hana de recording koi na nar ga lai COVID nara bra ina hana test organ ko la ta hakat kasala la idra kana khana ko sukun base aduna ina public sinda ina oni ko kari ko asymptomatic or symptomatic kari ko da mama khanga da apagi directorate to any internal hospital to adu apagi kaino le re na ko control center le I vision the information we will get tongana separately and already I was seeking local transmission tauro ya ana adu ko magi pau to mai koda ko de igai ba ki boli ni Ngasige COVID Care Center asi haujiki oina famung chahum asi famung lising ama fawba hingalakani COVID-19 laina lakpada haujikti layengba yaragani haibaga loinana COVID Care Center asi atenma matamgi manungda loishanna ba hotnabada Health Department amadi Works Department pu thagatpa phongdokpaga loinana haujik fawbagi oina COVID-19 laikhidaba singda ex gratia pibagi wafam laitri haina su phongdoki Wafam aduda Deputy Chief Minister Y. Joy Kumar, Haksel Minister L. Jayanta Kumar, Chief Secretary Dr. Rajesh Kumar, Principal Secretary Health Bumlumang, Health Director Dr. K. Raju Amadi atai official Singshu Saryaki Hairi. Target at least 1,000. Aduna 450 ready lere. Sengarang na harma kano dagi ana abusing lokat bi le. Som the lokat ko bed ki khana ki le bed ki facility do machine kon rakta ba. Adna singa si loisilabni na ai tasena thagale PWD ki adu health department ki le do na mai thagale se time is minor loisilakanda jidi any patient la pakanda corona ki kari la pakanda ki business le da para gaina thamaga ye ko ngani hai gi adai health department adu da PWD ki tawdo ko na mai appreciate ko
Kaching District ki ngasi August 3 gi nungthil pung ani faubada laikiba quarantine center summary report ki matung inna district asida COVID-19 confirm case chama yankai mapan sukre miyo chama supna marina recover tawkre aduga active case ta yankai manga lairi district asida apunba inmate lising ani chamri marifu manga na quarantine center singda lairabada miyo lising ani chamri kuntha tareti quarantine matam loiduna discharge tawkre hauzik miyo nifunipan quarantine tawduna lairi Loinana apunba miyoy lising ahum chahum marifumathoi ki sample test tawnaba laboratory da thakre madugi manungda miyoy lising ahum chani gi test result lakle miyoy chama kun manga gi na pending da lairi aduga district asigi oina lairi ba active case yankai manga gi manungda miyoy 13 ti covid care center kakching da thamli containment zone na mafam ahumni Pradhan Mantri Jan Arogya Yojana AVPMJAY amasung Chief Minister gi Haksel Tengbang CMHT Manipur Pumbada Paksana implement tawnanaba public hospital taret amasung private hospital ahumga Health Minister L Jayanta Kumar ga ngasi MOU sahi tawnakre ngasi Health Minister gi office ta sahi tawnakhiba hospital sing adudi Maipakpi Maternity and Child Hospital Sub Hospital Sugnu CHC Kakching, CHC Sekmai, CHC Saikul More Hospital, CHC Singzamai PIC Maram, Imphal Heart Institute amasung Samaritan Nursing Home ni ngasi tawnaribasi sahi tawnaribasi maru oiba pandamdi state asida analayeng gi lamda hena khumang choksen baga loinana miyamda analayeng bagi thabak mai pakna pangthokpa ngamnabagini hairi Kakching Municipal Council na Kakching Fire Station ga khusamnaduna Kakching Municipal Council gi mafam singda COVID-19 dagi ngakthoknaba lairak khulak amadi office singda sodium hypochlorite kapthokpa ngasidagi haukhre hypochlorite kapthokpagi matangda Kakching Municipal Council gi chairperson Naurim Sanjit Kumar na hai malemgi mafam kayada paksanna sandorakliba mipainingai oina laichat Coronavirus COVID-19 na Manipur da miyoy kaya na hankibaga loinana misimina fauba yawhankhre hauzik local transmission gi thakta laire community transmission gi thakta lakpa yabagi phivam amada laksalakpa kaya asina maram oiraga Kakching Municipal Council na Kakching Fire Station ga kusamnaduna Kakching Municipal Council ge ward 12 magda sodium hypochlorite kapthokpagi thabak asi ngasidagi haubani DC Kakching ge office complex SP Kakching ge office complex Kakching Police Station yauna office singsu sodium hypochlorite ase kapthokpa haukhre makha tarakpadasu ngasi loiba ngamdrabasu Kakching ge ward khuding magda sodium hypochlorite ase makhatana leptana kapthokigani phongdorakhi Manipur sida hoje koi local transmission lakwa community transmission workpa yabagi yamna chauba akiba si mayok nabang ngamnaba haiduna Kakching municipal area manung sida lairiba Kakching municipality amasung fire service punna asi ayuktagi hona koi lairiba ward pudingmakta spraying tokpa hokjabani hoje koi Kakching gi deputy commissioner gi DC office aduga SP office police station loina commando complex sinasingba Kakching manungda leiba officing matang kapthore aduga ward number 1 2 3 ngasi ayuk ko silaba matungda hoje ward number 4 kapa hojari ngasi loidraga so koi ward manung kudingma asi thungnanaba namit humni sangba yai madini sangba yai koi suthoi sudana matang loidri phawba sangtin jagani haiba phamsi mayam da khanganjari Malem Pumbana Kinaraba coronavirus laina asidagi ngakthoknaba haiduna ngasidagi hauna district administration Jiribam chief medical officer CMO Jiribam amadi all Jiribam United Clubs Association adukaga khusamnaraga covid awareness pangthokre lekai da my publicity chatuna covid laina asigi matangda awareness campaign chatkhi Manipur ge border town More da su COVID-19 laichat asidagi checksina lainanaba lockdown amadi curfew chatharingai chairakta lockdown amadi curfew thugai ba miyoy sing asi faduna fine thian bagi thabak More police ke ASP Ops M Amit ke mijeng makhada OC Dilip Kumar amadi SI J Baitena luchingba team na More Kaithel area da chathakre ngasi ge
oina fine lising amachatru khongat pangamki hairiba fine tihanbagi thabak ase ngarangsu moregi tongan tongan mafam singda lockdown amadi curfew thugaiba miyoi singdagi fine lising amachani khongat bagi thabak su chathakre hairi nakal amaromda covid-19 laichat asidagi jackson thorang lokhatpa oina Technopal district police ta posting ta ba police personnel singna mayumda sudi chatluraga halakpada masa masagi posting mafamda changdringai mamangda Technopal government high school da hangba quarantine center da hana quarantine taunaba SP Technopal TSB Kamjitna police personnel singda khangan kre hairi amaromdana moregi tongan tongan ba bank singda mathau tawriba staff singsu mayumda chatluba matung amuk halakpada quarantine na chingba sing tawhaningbagi apamba mod kaya miyamna media da thamnarakli lamdam asida covid-19 gi laina hena sandorakliba fibam asida lengakna thamliba covid-19 testing center mi painingai oire health departments ki midyeng makhada districts kudingmak ki khandoklaba covid-19 testing center da laina asina naraba singa samnaruba amadi laina asigi symptom lakpa chingnaba miyoi singna maming hana thagatuna testing center singda test tawnaba laknari laibak thibadi testing center ayamba nongmagi chawrakna miyoi chani dagi chahum phawba covid test tawba lakpa miyoi singi marakta SOP amadi social distance ngaktaba queue krik inana leptuna serial number ngaiba maramasina covid-19 test tawba lakpa miyoi marakta positive oiba yaramlabadi nada maduna negative oiba miyoi singda laungnarakpa yabagi achauba maram ama oire masida lengakna hena mityeng changba mathau tari haina miyamna phongdoknarakli COVID-19 na naba miyoi India pumbagi oina lakh 19 henkibaga loinana iraipak iramdam asidasu misimina yawrakpa amadi community transmission gi thak laklaba matang oibana Manipur miyamna mikupna homsingna World Health Organization WHO na pirakpa health ki guidelines sing inminaduna aikhoi puna COVID-19 laichat asibu lanthing naminagi taba matam oire haina All Manipur Students Union MSU gi cherol amana phongdorakli cherol asina makha taribadi hauziki tanja sida MSU na hena pukning changlibadi education sector asini haukiba tha July gi tang 3 da University Grant Commission UGC na amukhana revise tawduna mahiroi singi academic career gi damak khalaga India pumbagi oina lairiba university singna terminal semester singi examination asi September tha fawbagi manungda loisingadabani haina lauthokre masigi fibam asida exam pangthokpa ngamloidabagi fibam lakpana Section kayana Supreme Court UGC gi guidelines asiki mayokta wakatlakpadagi hawjeksu case sathari amadi mathangi court ki hearing August 10 da muktaduna lairi Supreme Court na so Ministry of Home Affairs MHA gi firepsu khanganaba haikiba laikre UGC gi guideline matung inna Manipur University na so undergraduate amadi postgraduate singi terminal semester gi examination asi September first week tagi haunaba notification amadi timetable thokre matang sida lupna thamjaning lebadi haujiki luraba misimina yauraba COVID-19 pandemic asigi fibam sida lockdown hangdokduna mahiro singi examination pangthokba haibasi yamna khudong thiningai oiba khongthangni amaromda tha tarukna saba semester amabu tha ani fawba ningthina class tawba fangkidraba amadi syllabus tangkai fawba cover tawdana mahiro singna exam phamba haibasi fear oide offline mode ta hanagum exam thanaba thorakliba notification asi pibam asida oithokpa wagani syllabus condense tawsinba assignment piduna mark assessment tawba exam pangthoklabasu SOP ngakna kari karamba modalities thamduna pangthokpa yagadagi habadu hana mangjawnana expert committee semduna khanafam thoi amadi masi tarai tarai na lofam thokti haina MSU gi cherol asina phongdorakli ngasi Manipuri Youth Front Assamna Silchar Press Club da press conference ma pangthokre Maifa President Seram Herazitna haikibada aikhoi Assam da 15th century dagi khundaraklaba Manipuri ni amadi Assam ge school chama supna marida Manipuri medium tamli degree college tara Assam University Silchar Central University dasu Manipuri department tungana tamduna lairi aduna aikhoi Manipuri lol Assam Sarkari associate official language pahingadabani natrabadi maifa ga loina na tungan ba CSO Singapore laga democratic oiba akanba khongjang
kaya marom changsinba hauragani hauze Assam Sarkar na lawba APSC amadi atai sarkar gi job singda associate official language oriba Bengali Assamese Bodo lona skill writing test lawba asi maifana yaningde aduna sarkar gi job lawba atuba matamda Tingjinbiyu aikogi lol Assam Sarkar na lawsin bidragadi maifana lakliba English ngani kunmathoi gi Assam Assembly election board fawba boycott tawrakpasu yai haiki Mifam maduda maifagi joint secretary Yangkhom Anit Ayekpam Syamakanta finance secretary Yurembam Chitaranjan Chingakam Bishwajit Ima Sanatoi BP Ambal na chingba saruk yaki Manipurda nesagi potlam drug namaram oiduna iramdam ase nomanumagi fibam soksilakle handakta lukhosai jawkauba amagi yumdagi lupa karor kayagi drug fakhraba duda laingak amadi police officer amagi mathakta defamation suit court langkhatkiba wafam yawrukliba matamasida independent oiba agency amana tijinhansi haina Ethno Heritage Council Herico gi Cherol amada hairi Cherol asina makha taraduna COVID-19 laichatna maram oiduna lockdown manungda nomagi changdaba yadaba potlam mapan state dagi pusilakpa sida pot marakta nesagi potlam yeptuna pusilakli drug case ta chenaba kaya asisu nachungduna laithokpa uri drug ki matangda Politicians singna law enforcing tidokuna matik chaba chairak pirabatada war against drug haibage wantok laigani hairi ngarang dagi hauna kadagi mijeng makhada mayai kaba nisagi mayokta poster campaign chathaduna khongjang changsilakpagi saru ama oina ngasisu hairok partu bazar maningda ningol club ki thomi singna khongjang changsinkhre ngasigi khongjang Jangsin ba aduga mari lainana Ningol Club ki Secretary General Yaifabi Ningthaujamna haikibada drug lord kingpin lukhosai jawgi case CBI da athubada sinau laingak asina miyamgi ihul khangna thabak tawbiyu laingak asina asigumba drug lord kingpin sin asi logi matik chaba chairak piduna Manipur khunai sigi kangkhul muttanaba masagi ta khaliba miyamgi mahik sing asi chairak phanghanaba hotnabada Sakma yengbiganu lengaki pukchel sengna thabak tawbirakpa adutana miyamna penduna sakna sonagani masina tadana lengakna mayai kaba nishagi war chathaduna war on drugs ki akanba thabak paikhalibani hairaga utong ahobada ising haibagumna hawkhiba matam khara sida phariba nisha lalonbasing asi matau karamna asuk yamna masing helaklibano haibasi lengakna khangbifam thokpani chathariba war asisu karamba makhalgi warno haibasi Miyamda khangan pham thokle miyamgi thajaba manghanba war oibirabadi madugi kanaba leitre haibasi miyamna hainariba wafamni chindana lamdamasidagi mayai kaba nisa muthatkani miyam punna thodang lawminasi gamen khaktana yaroi haijarabasu miyamna nisa thingnaba lawriba sidi ngasi fawba tabidana laklibani lenga asibu luchingbiriba honorable chief minister na Mamangi Assembly mifamda nisala lon basing belda thadokpa yadanaba law ama semlagani haikiba wafam hojik fawba thabakta onthokpidana lakli asina karamba hingchabigi sari wasakno haina yaifabit ningthaujamna hanglakli Jiribam district asida Leiriba Village Defence Force BDF ki leifamni haina Jiribam Police Station ge reserve line ki verekta piribasi onthokpa mawong amada thambiri matam kuina sembidaba amadi mari leinaba authorities singda Kayarak hana haijarabasu ngasi fawba tawbiraktaba asina hena nungai handre hairi Jiribamda leiba VDF Chahum Rom asina front line ama oina district asigi chawraba thaudang ngasi fawba puduna lakli haibasi mipum khudingmakna hena khangli hiram asigi matangda Jiribam District BDF Welfare Association ge president oiriba OB Sembor Singhana aikhogi paumida asumna haujauzik Jiribam Police Station da reserve line da leiba VDF singna leiba mafam asi nong yubana maram oiraga laifam khotfam natai chadre amadi chak thongnaba kitchen ase nong yubana mawong ama tadre chahi amagi mamangda police housing department laklamlaga mako oiriba Jiribamgi SP Sar Mobiga loinana masigi yengsinbagi thoram pangthoki masida chahi loirak aba fawba karimata madugi sem saba amadi semjanbiba amata tawba laiti hainasu phungdorakhi bagi mamangda अखोई पुलिस हाउसिंग की डिपार्टमेंट की मीटिंग अखोई असिदा लेबा अखोई मकू ओरिबा अखोई सार मूवी एसपी असिगे इरोइनना अखोई मदुगी यंगजनबगी थोरम पांगथोखरे
ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ ꯑꯣꯜꯂ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕꯤꯕ ꯁꯦꯝꯖꯤꯟꯕꯤꯕ ꯂꯩꯇꯦ ꯃꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯤꯆꯟ ꯍꯥꯎꯁ ꯑꯃꯗꯤ ꯂꯩꯔꯤꯕ ꯕꯥꯔꯤꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯝꯕꯤꯌꯨ COVID-19 and NAPSA Monitoring Foundation near Chongabon Palace Compound Leiba Foundation asigi chairman ni haiba M Hemanta Singhana ngasigi tongan ba local media singda National Food Security Act NAPSA amadi Pradhan Mantri Garib Kalyan Anna Yojana PMGKAY gi cheng yenbagi matangda phongdokhiba wafam sing adu yumfam yaudaba amadi rajniti gi khudong chaba lognaba honabani haina Wangjing Tentha SC MLA Paodam Brojen gi PROS Jayadevana phongdorakli PROS Jayadevana makhatana media da haikibada lana pauthokpa achumba amata yaudraba rajnitigi khudong chaba lognaba wakhalonda achumba asengba khangdana panghai haiba wafamni miyamna thajabigenu hairaduna Wangjing Tentha SC da hojek paisa amata lodana tha khudingi voter khuding magda cheng kg tara amadi chahi manga gi mathakta leiriba khuding magda cheng kg manga amadi hawai kg amamam jumthong khuding magda lemna yenduna ngasi fawba lakli haigi Wangjing Tentha Assembly Constituency da tawriba thabak thoram sing Palace Compound da leiba masana masabu chairman ni haijaba asina karisu khangdana local media singda lana sandorakpa asi laibak thibani hairaduna achumba asengba khangningbा singna field dagi asengba khangbiraga pau sandopiu phamungda tumduna leiriba miyoi amana press release thoktuna lana pau sandokpa asi laibak thibani matungda miyambu lana lamjingnaba hotnabiganu haina makhatana phongdorakli Divine Life Society haiduna Satguru Swami Sivanandaji Maharajna Hodok Piramba Lining Lambi Asibu Iramda Masida Chahi Kayagi Mamangdagi Gurugi Sebada Divine Life Ki Ihobo Masek Mangal Nahanbi Ramba Amadi Masimanaw Seba Sram Kakchimbo Linkhatpada Luching Purel Oibiduna Hotna Biramba Tanatana Vedantagi Wahan Thokpu Miyamda Araiba Mawngda Khangan Biramba Saknairaba Moirang Them Ningthemjau Hokiba Tha July 13 Laikidre Laiwai Kharaba Thawaina Mapugi Nakta Matam Chupada Igna Chikna Santi Oina Lairunaba Divya Jivan Seva Sangha Kakching Machin Manaw Seva Sramgi Miyosingna Ngarang August ki tang anigi nungtel pung mari taba matamda Vishwanath Mandirda Organization asigi President Dr. Navakishorna Savavati Oiduna Satsanga gi thoram pangthokpaga loinana minute ani 2 minute laiduna awab phongdoki loinana laikhidrabagi imung manunggi awabadasu saruk yarakli Indiana coronavirus chengnabagi masak naiba thabak oina COVID test karor ani hena tawkhre miyoi karor ani lakh ani lising ani chanipan yankhanipan test tawkhre hairi states amasung union territory singna center na piba guidelines sing phajana inbadagi thabak ase pangthokpa ngamkhibani hairi haukiba pungkun marida miyoi lakh ahum lising marifumathoi shupna kuntaret test tawki masi million TPM da Pavada lising taramari chatruk nifuni leba asigi oina TPM da pavada test tawagi chang ase wangkhalakli test tawagi thabak ase government lab chamapan taramari amadi private lab chamriga kuntramari da pangthoklibani hairi Sri Lanka gi yumsa kaisa namitta pangthokadawriba parliamentary mikhal gi matangda election commission EC na voter singna vote thadaba lakpada ingedaba chakna kanglon sen laukthokre face mask upahaiba se tangai fataba amani adum oinama identity gi damakta di polling booth tadi lauthokadabani polling booth singda hand sanitizer sizinagani amadi social distancing ngakadabani voter singna mark preferences ki damakta di makoi masage column sizinaba yagani wafam sing ase Election Commission ge Chairman Mahinda Desapriyana haikibani Sri Lanka ge Parliament ki member chani kun manga khanabagi mikhalda voter karor ama dasmik taruk lomna vote thadaba yagani hairi district electoral na parliamenta miyoi kayasu khangadabani COVID-19 laichatna maram oiduna mikhal asi anirak eithokrabani ruling Sri Lanka People's Party SLPP na saruk ahum thokpagi anidi majority oina fangani haina thajari opposition party singna maru oiba point oina hairibana COVID-19 gi matungda paikhatgadaba amadi economic challenges ki wafam singni aroibada maroiba paw amhana pizari hamung chahum laigadaba COVID care center ngasi chief minister N Biren hangdokre Public Hospital Taret amasung Private Hospital ahunga Health Minister L Jayanta Kumar ga MOU sahi tawnakre
Loinana Indiana punna COVID-19 test karor ani hena tawkhre. Ngasigidamakta di paudam matang sida loijare miyeng tabiribasingbo amukana krumjari.